एंटी करप्शन सेल मणिपुर तोंगान तोंगान डिपार्टमेंट तरुक के ऑफिशियल तरुक सस्पेंड तौग्रे ऑफिशियल अमगिना महागी रिटायरमेंट बेनिफिट सिंह कक्रे मराल तब नुपी अमबु रेप की मराल सिरुब मसाल नुपी अमा फास्ट ट्रैक कोर्ट ना लुपा लाख अमगी फाइन थियनख्रे अमसुंग गवर्नमेंट जॉब खक्तन थबक नते मसान मसाब थबक पिजबगी हाइनबी थंबना स्टेट असी मांग थाना सत्प ngambani हाइना चीफ मिनिस्टर नोंगथोम बिरेन फोंगदोक्रे मयाम खुरमजरी अदमनि अम्बिरबसी इंपैक्ट न्यूज नि आइतकलमम सियाम कनना हौजिक पुंजा सि फावबगी मरुबा पाउसिंग मियामद पिजरी गवर्नमेंट ऑथोरिटी सिंगना मियामदगी सेल साब थिंगननबा अनोब लैंगा की एंटी करप्शन सेलना पाइखलप अनोब खोंगथांग अमा ओइना तोंगान तोंगानबा डिपार्टमेंट की ऑफिशियल तरुक सस्पेंड तौखिबगलुना ऑफिशियल अमना माकी रिटायरमेंट बेनिफिट सिंग कखरे अनोब लैंगा की एंटी करप्शन सेल लापदगी ngasi फावदा पुन ऑफिशियल कुनिथोय सस्पेंड तौखरे मरी अमना असाइन ड्यूटी दगी लौथोखी अहुम अमना अरोइब वार्निंग पीखिबगलुना ऑफिशियल अमना रिटायरमेंट बेनिफिट कक्ले ngasi चीफ मिनिस्टर सेक्रेटरीट लाइबा सेल असिदा पांगथोपा पाउमिस उनबदा सेल असिगी ऑफिसर ऑन स्पेशल ड्यूटी ओएसडी सरांगथेम हेमंता एमपीएस ना सेंजा थुमजागी मायुक्ता हांगदोलिब सेल असिदा मियामना मारालेब ऑफिशियल सिंगी फोटो वीडियो थागत पिदुना अरानबा तौबा मियोसिंग पुथोपा ngamenba si thakningaine makha tan support tawbi su haike सेल असिना सही असिगी मे कोनिथोइदा लाउथोखिबा पेनाल्टी की मतुंगिना ngasi लाउथोलिबा अनोबा पेनाल्टी असिदा मियामदगी अरान ममोद सेल लौरिबा ऑफिशियल तरुकी मिंग याउरी सस्पेंड तौख्रबा ऑफिशियल तरुक अदुदी रेवेन्यू डिपार्टमेंट की मखादा एसडीसी मोइरांग सर्कल मंडल लाइस्ट्रम मेंजो इम्फालिस डीसी ऑफिस दा एलडीसी ओइबा एस गोजेंद्रो थौवाल डीसी ऑफिस की एलडीसी एस ngambi RDNPR डिपार्टमेंट की VLW केसो डिपार्टमेंट असिगी इम्फाल वेस्ट 1 CD ब्लॉक ता पियोन ओइबा एल जोइने मखोई मंगा सिन मियामदगी लान सेल लौरुबगी मरालदा सस्पेंड तौखिबने मणिपुर ट्राइबल डेवलपमेंट कोऑपरेशन दा एसओ ओइबा टी सांतना सुरसाम्बु डिस्ट्रिक्ट के मनुंग सन्ना तौसेम बांगाइदा PIC साब लोरे हाइदना फेक फोटो अमदी डॉक्यूमेंट सिंग एंटी करप्शन सेल दा थागलखिबने हिरमसिगी मतंग द कंप्लेनेंट ना PIC असि साब लोखिबा लैति हाइना कंप्लेन तौरपदगी यंगसलुबदा PIC असि साब हौबदा ngairaga लेरमखिबने थबक असिद सेनबा MTDC गी मतम मदुगी ए मोहम्मद रहीमुद्दीन थबकतगी पोथाक्रबसु महांगना फंगलिबा रिटायरमेंट बेनिफिट सिंग कक्थटख्रे OSD हेमंतना मखा तारदुना थासिगी तांग कुनमाथोइदा चीफ सेक्रेटरी की ऑफिस चेंबरदा ACC गी स्क्रीनिंग कमिटी की मंगारक सुबा मिफम पांगथोक्रे मिफम मदुदा केस मंगा पुकतुना खनकी केस मंगा असिगी मनुंगदा मरिदी डिपार्टमेंट सिंगना पिरक रिपोर्ट सिंग एडमिनिस्ट्रेटिव सेक्रेटरी सिंगना वेरीफाई तौरनबा कमिटी असिना खंगनख्रे लोनिना नफ्सागी सिंग येनबगी मतंगदा लाना तौबद सेनबा थवाल DC की DSO अमदी CSI सस्पेंशन तौननबा कमिटी असिना ACC दा खंगलकपदगी मरिलनबा डिपार्टमेंट दा CA थादना खंगनख्रे पाखुम ngairi हाइना मांगना मखाताना फोंगदोकी फिफ्थ स्क्रीनिंग कमिटी से अगस्त की डेट 21 दा चीफ सेक्रेटरी की ऑफिस चैम्बर दा को चेयर तौकी अमदी अखोगी एडिशनल चीफ सेक्रेटरी अहुमना मेंबर ओइगी मसिदे कोई केस मंगा डिस्कशन के दमदा कोई सबमिट तौजखिबनी केस मंगा सिदा मरी अमदी डिपार्टमेंट सिंग द पिरपा रिपोर्टिंग अदु अखोगी चीफ सेक्रेटरी ने चेयर तौब कमिटी सिना मखोगी एडमिनिस्ट्रेटिव सेक्रेटरी सिंग दा मखोगी डिपार्टमेंट सिंग द पिरबा रिप्लाई असे वेरीफाई तौ हाइदना सुमना इगिनबा हाइदना एंटी करप्शन सेंटर एडवाइस पिबिरे कंप्लेन अमना थवांग मरी लेना अखोगी नफ्सागी अखोगी कैप सेपिदिगी चेंगेन बिगी मतंगदा मदुदा चेनरम DSO अमदी CSI अमा सस्पेंशन दा इमीडिएटली थमो हाइदना सुमना इगो हाइदना अखोई ACC दा एडवाइस पिबिरे कंसर्न डिपार्टमेंट सिंग दा अखोई से थादना स्क्रीनिंग कमिटी के अखोगी एडवाइसिंग से कोई कम्युनिकेट तौजग्रे अदुगु मसिगी रिप्लाई सु कोई ngaijeri मणिपुर यामतांग थोप थौदो अम ओइना माराल तब नुपा अमबु माराल सिजिनना कोर्टा अरानबा एलिगेशन तौरुबगी मसा लेरबी नुपी अमा कोर्टना लुपा लाख अमगी फाइन थियनख्रे सिंगजमई पुलिस स्टेशन की मनुंग सन लैबा लंगथबाल मंत्री खोमा खा लकाइदगी मपुरब लेखिद्रबी मसागी सही 35 सुरबी नुपी अमना लैकाई अदुमक्तदगी ओक्रम बीरजित कौबा मसागी सही
Kumapan suraba pakang amana nupi adu bahanjina jin nupi oibigi ikai khunaba mangan bikri haina matam kayagi mamangdagi sataduna lakiba case ama ngasi fast track court crime against women gi additional session judge a Noctune Surina rai takre hariba case asi fast track court hek linkhalakpaga ahanbu oina pi hiba ahanbu oina paiba case singi manungda numit nifuni subada piba ahanba judgment ne hariba nupi asibo okram birzina English ngini tarani thoigi June amasong September thada nupi oibigi ikai khuna bamangan ki lonena sahi adumaki November thada su amuhana ikai khuna bamangan naba honaramnaga sian kre haina ingkumjali ngini tarani thoigi December kulum doida singjamai police ta nupi asina report ama tawrokibani report adugi matung ina okram birjit po police na fadana case asigi trial sataduna lakibani haiba case asi sahi sigi July kunma thoida Manipur High Court na additional session justice Sinarak laba matung ina ngasi trial satabada okram birjit na nupi adogi ikai kunaba mangan kiba laiti haiba khangmangam kibani nupi aduna police ta pira kiba report aduda yauriba nupi adogi khubi soi adusu nupi adogi natti haina nupi aduna phongdor kibani hairi sahi taruki mamangda mapureba laiki dabadagi nupi adogi manem pokna masa sing yauna tati tawoina tawbibadagi yum adudagi tanthorna bagidamak okram birjit pu maral pisin kibani haina nupi masana yazabadagi okram birjit hairiba nupasi maraleramdre haina additional session jasna raita kibani Lamdam asigi sanabi ama oina larik yamna tamluraga thabak phangdri hairaga lembadongna tawnari government job khaktana thabak nate masana masaba thabak pijabagi hainabi thambana state asi mang thana satpa ngamgani haina chief minister nongthoma birena phongdokre wafama singasi kwakaital thana jamlai kaida pangthokiba Rome Industries mega event lisni taratari ke thauramda phongdokibani thauram asiga athoiba mithunglen oikiba chief minister na Entrepreneur Yokatpana state economy da chauna kanaba pibada natana employment generation fagangadabana government asinasu entrepreneurs singbu thauna hapna policy program kaya semli puna sakhut minasi harabadi miyamna thabak khudimak commercial view amasung profit oriented khakta yenglaga tawbasumdi haiki Manipur da laiba achauba bank singi matangda chief minister na phongdokibada bank singi mentality asi lairaba mioi singda mateng pangning dabagi wakhalon uba fangi miyamna loan tanabada yamna khodong sadaba thengnei masidagi kokpa ngamnadaba miyamda kanaba pigadaba bank singda government ki paisa thamba haiba policy ama anaba lenga asina semle tawdong masa amagisu lamdam asida banama sang blockade tawbagi sanabi thaduklasi mioi kharana tawning bata tawba yaroi issue kharada lenga asina compromise suktaw tawroi haiki ban taure haiduna miyamna kaithel lonba gari siendaba loisang sang suti thadokpa lambi da sattaba tawbiganu ban tauribasi maram sabar sadabra haina khantaba matam yaure noma ban tawbana khwaidagi sogalibasi nomagi sara taliba mioi singama song tungi umirel orakadoriba mahiru singdani haina su seministana makhatana phongdoki Kana gumanu software da khande IT gi da khande any line da noi khangai bro no gi expertise do noi Manipur da tawning ga de noi startup na kai houjaba yana na bagi government na paisa ping na bagi da mukhyamantri gi prime minister Modi ji gi makha da 35 crore ko isu state ki budget ha ko thang aduna hai ba mission ne thaba houjaba ko sima hoge ai gi expert ne da fajana government na proof piba madugi magi practically ko do piro di mango da ko sentence bira kada magi thabak to hon gane ba start up haji do aduna youth sing ningan nabi gano ngasake thoramadar saru yakiba commerce industries minister ts biswajitna state asigi miyamna sijnari ba posak khudimak mapal lamdagi pusilaktuna mipan tangna laitanaba iramdam asigi pothok hena puthoknanaba hotnaminarasi Drugs and Pharmaceutical Scheme gi saragama oina Industries Department na lamdam asida antibiotic makhal khara sana na khongthang paikat pa hore antibiotic makhal ahum mari di lamdam asida line saba ngamagi oithokpa yaba leibana masin state economy da so chawna ahongma purapa ngamgani haiki Prime Minister Narendra Modi na laukthokhiba Khadi for Nation
Khadi for Face na haiba wakalon lasi ilaga state asigi oinasu Khadi for uniform gi wakalon purak lasi state asida lairiba school khudimaki mahiroi singna iramdam na puthok saba school uniform sing sijinarasi solar power lum laklaba matamni state asigi weather machine hengananduna economy amas employment solution puraknaba honaminarasi haiki empower the entrepreneurs haiba akoi entrepreneurs sing sta akoi encouragement government ki chaitagi amadi marwai industry department ki kari encouragement pi rakha na koi awaba na koi grievances na langi oro na anything lariba punamak se koi mateng pangba yaba pange harga makoi sing si enhance tabu matamda number of the entrepreneurs je ngasi akoi na factory out sing je handling akoi employment generation je matang hengana bagi akoi employment generation akoi sarkar asina decision ama logolo na create tawna bokona na pasta chauba mateng pangna bagi posak amada mari yang lena posak mani haidna ai thamjage empower Education Minister T.S. Radhya Syamna Fongdo Kibada state asige set milona madi thabak fangdabagi masing hantarak laba matamdata santi laiba ing tapalamdamam oibang ngamgani iramdam gi pothok marang kaina puthop ngamnanaba honabada natana pothok sing thananaba market lahenba tangai fade mapalam gi pothok sing asei internet market ke khuthangda mafam khudingmaki miyamda phanganmagum aikhogi oinasu e market tawba karigi yaroi pothok hena pothok lasu market leitrabadi kana fam leiti haiki ngasigi mega event asiga mari lenena industry asina nauna puthokpa school gi khungum amasung mega lucky draw kapan lunch tauki loinana afaba mahiroi puthokpa school singdasu romi industries ki maike degi mana matum piduna ikai kuna basu utki Senate loan si pharakanda loina mo akoi kankhalakan ne industry macha macha linkhalaga employment self employment piba aduga mapana chaliba paisa se akoi de lehanba hana tawmi si center de scheme la so paisa se round ma la maga ali mapani expert sing la maga paisa se burum sakiba akoi gi ne pirak pa adu akoi de lehudram sakiba entrepreneur akoi gi tongan tongan malam da akoi tamo dhamli leire tamo palin sumai tawdana sum akoi gi can bag industry mayam si torokasi akoi sarkar na honorable CM tatana haiwa provision leiragadi bank tagi akoi na guarantor warga worso moi da pesang sa piraga moi support toroga akoi irang mayam leiwa unrest leiri se economy se faragadi employment lagadi farakani Ningkha tamba Manipur amagi damak ing kumjali sing masani pan fitra mathoi August 13 da yeknaba British singi bakutta laikhidraba athobu singi marakta lamdam asigi Naga Furuki miyoi animasu yauki masagi oijanabagi damak miyoi khujo kharana puwari gi lamaidagi losilama tarabasu ngasidi losilma yaraktre iramdam gi damakta thawai katkiba Naga athoba anigi su mitam saduna makhoiba ikai khunanaba utnanaba lenga asina honari haina seminisa nongthomam birena fongdokre wafama singasi athoba singning singtha Martius month haina tha sigi tang amadagi leptana satharakpa palolosinba gi thoramda fongdokibani mahakna makha taraduna singtam animak thong manana Saukhat minanaba singtam animak talairiba pibam soklaba lambi sing nongi pibam hek pagalakpaga semjinanaba sat yatuna lairi haiki state asida lairiba parliamentary ngakpigani paramilitary force singna tauningbata taubagi mawang amada lakliba asigi matangda pawmi singna hangba wahangi pakum pireduna mahakna haiki Manipur University campus manungda lairiba Assam Rifles ki post athuba matamda lokthoknaba honagani haina fongdoki loinana parliamentary force sing lainaba paramilitary force sing lainanaba sengmaida lam ekar lising masani pan piu haina laingakta haire hairibadu aranba wafamni heritage site oriba korengai amadi kaksing da lariba paramilitary force sing hongdoknaba laingangna khangan kibadi lei sengmaida sabsana laigani haibagi wafam laite survey tauba khaktani haina miyamda mahakna fongdoki कोई नमस्ते खंग बखंग दबा फ्रीडम फाइटर मयाम अम लेरे लेरम गिनी खरसो खंगाल जनरल ने ब्यूटी एनर्जी ने हेंग तो बोदा अगस्त की तारीख तरह दो यावा नागानी की कोई ममिंग भी यावरगा मोई की स्टेचू कोई सादरी अमदो सरकार सिना नागानी दुगी स्टेचू से कोई साना न कोई सुसोई सोई न कोई खंडली तंगन न सोई होना गने आर्मी की सेंगमाई की करी की कयमत लेते चुमनदा मोई आइना कोरेंगे एयरफील्ड अदुगा अरी अरीबा कोई की से पलेल के हेरोने सुगुम्बसी यामना सेकंड वर्ल्ड वार की अखोगी अरीबा पोनिना मसे अखोने प्रिजर्व तौरगा थमनिंगबा से ओजी कनोगी यूनिवर्सिटी की होंगतोकदोरेना सुमाइना प्रिजर्व तौरगा थमनिंगबा से मोई अल्तोपा सुम थीजबा जाने
फॉर्मल अखोई गवर्नमेंट यौरक्ट्री चुमना DC की लेवल दा मोय लम कराइदा सर्वे तब यागद्रा खोगद्रा गायना हंगबै जाने DC का कंफर्म तौनरे हुजिमा अदु लौरनी अदु पीरो अदा पीरो है प्रोसेस कम लेत्रि भारतीय जनता युवा मोर्चा मणिपुर प्रदेश सिंधना बीजेपी मणिपुर प्रदेश की मयलु संघ लेबा डॉक्टर श्यामा प्रसाद मुखर्जी हॉल दा पांगथोखिबा थौरम अदुदा वर्क्स मिनिस्टर TS बिसुजी सुसरु याखी वर्क्स मिनिस्टर ना फोंगदोखिबदा थबक फंगदबा नहारुल सिंह थबक पिननबा मदि मानब खुनाई अमा ओइदनबा लेंगंगना कन्न होनरे ममा लेबाक नुंसिबगी वाखलोन पोहलिबा असिगुम पालोन थौरम असिना इंखललिबा नहारुल सिंह दा इरमदम नुंसिबिबगी इहुल फाउन मंगमगने खुंगंग खुदिंग सतुना मरेबाक नुंसिबगी वाखलोन पुरकनबा अवेयरनेस प्रोग्राम कया सथबा तंगाई फदि हाइनसु फोंगदोखी यूथ सिंगी पांदम अदुगा यूथ की सिग्निफिकेंस करीनो हाइबसे मसिगुंबा प्रोग्राम सिना सेदा कोन तोयने इन्वॉल्वमेंट लेर कान मकोगी नेशनलिज्म पेट्रियोटिज्म अमदी तुंगदा लाकदबा नहरोन सिंगना तोवान थबक थोरम क्या पाइपदा इमा लेबाक के हाना खननबगी वाखल लो दलमजिंग नम पुरकनबगी मचाक अमा मसिने इनोट अमा पीगनी हाइबसे आइगे से पथाजबनी जगा जगा कुदिमक डिस्ट्रिक्ट कुदिमक सिंग हाइब लेते तम हाइब लेते कुदिमक अखोई अमतने हाइबगी पोचिंग यूथ सिंगसिना चले हार कांदा कैंपेन नेशनल कैंपेन अखोई अमतने हाइबगी स्लोगान लुनना चलगदी हेना अखोई मसिंग मरकतसु हेना नक्सनलपगी तंजा अमा हेना फंगनी हाइबसे आइ थमजगे All Manipur Border Area Development Association na Susampurda pham ki state cabinet mi famna Border Area Development Program BADP gi matangda laukiba warepu yani ba phongdoktana Manipur gi border area gi mafam singda satharakiba banna singi district singda sound akai ba pikre banna sina maram orega singi mafam sing faudana satpa national highway singda gari satok chasin tawba da sound akai ba piki banna sibu sagol aduna Imphal More lambi gi Technopal district gi More town amasung Molnoi area da ban sakot pasang lambi mayay de famjinduna asat og sing thinki balasibu sakot pa village sip amana fongdora pada chaye sigi July tara marida Susampur gi DTC da phamki ba Manipur lenga ki cabinet ni famna border area development program gi scheme sing village authority na lupa lakh manga da gi hena sejinabagi ayaba pita ba haibasi Manipur yauna India gi state tara tereta sanaduna lakliba BADP gi sanariba sanakanglon gi mayuktani border area da lariba sip singamadi village authority singi hakpu singnaba amasung customary logi mayukta laukiba warib asi handokta bataragadi makata na hena kanba khungjang sing sangsinaba sem sari hainasu fongdoki handagi government na Susanpur da decision lobda 5 lakhs digi makada ningthau singna village house na paiba yagani aye aduga madusu chathade principal secretary planning na direct 15 lakhs digi proposal to do contract ye tender kani haina madu highway village authority Technopal district Kamjong Okul Susanpur Fort and Chandir akoi jadabagi all Manipur border area development association haina Manipur na silingkhatli aduga district gi form tawkhre aduga ngasi ti midnight digi September 1st midnight fause ban tawgani haina akoi lipnari Nungba Community Health Center CIC da award pa doctor amasung award pa staff sing happy haiduna Nungba Area Joint Action Committee na sangsilakiba kongjang gi sarkama oina ngarang August tang 13 dagi matam kaktana kaukiba ban namaram oiduna barakta gi khongsang gi marakta leriba national haina ba 13 makhal khudima gi gari sin ba thingjin kre Banasin jiribam Tamilong amasung Nungba chatpada ban sakatpa singna thingbadagi sound khodong sadaba thokale hairi hauji Nungba bazar khongsang bazar Kambiron Bazar su matam kaktana thingjin kre minority singi damak ta government paikal liba scheme sing asi beneficiary sing da mapam sana yawhannaba honagani hain education minister Tesh Radheshyam na fongdokre wapamasi education minister nangasi GM hall da pangthokiba ahum suba state level GK maths amas mathematics competition lisni taratare ki tharumda fongdokibani atoba miyoi kanglopka chap manana minority sing education employment amasung settlement loan phagatnabagi damakta hiram singda sak manab hak sing phangpham thoi haina education minister na makhata ki Tharumadugi manung sana hariba competition asina makomatang takraba sing the minister amasung atopa dignity sing na manabatum sing piduna puning thawatki masuki tharumasi nungai gi social youth progressive organization na sinna pangthoki bani
Tungaling Muivana Lusingba innocent IM Sathariba uncivilized Oiba Thawong Singamade Naga Misa Miang Matakta Sathariba dictatorship ki Thawongbo Manipur Naga People's Front MNPF na akan momongda yanba fongdorakli Aranba Maral Kaya Sijinduna Naga Misam Kayabo Hat Kibatanatana Count Maselgi Marakta Singsiap Thariba innocent IMbo MNPF na yanne fongdorakle loinana ikui kuidana Manipur gi hanagi Chief Minister amade malem gi khwaida gi ahal oraba parliamentarian laikhidarbi sang kaising haksangbo kamjong da leiba magi pongna pham bungpa bilista leiron sanba yahan kidaba amade laikhidarbi sang kaising gi damakta kanagumba naga social organization amatana awaba phongdokpa yahan kidaba gi thawong bosu akan mamongda condemn tawrakle Annual Science and Mathematics Model Exhibition among us Wangkhaida Laiba St. Joe's High School ki campus haudokre school asina sendana numit nini supna Sathagadaba exhibition adu Imphal East Zone 2 gi ZEO M Prem Chandra na haudoki aspects of science and mathematics in day-to-day life haiba theme da Sathaba exhibition da adu da makhal kaya gi science model kaya su utke exhibition haudoki thoram adu da school asigi Marinaba authorities Singamasong Socialistigi Scholasigi Mahirwe Kayana Saruyaki ZEO Zone 2 oina ai lak aga angang singsi assess tawjabani masi taw matam singsida moi jingji yam phajana tawrami hai tare innovative idea mayam am puthoktana green energy puthoktana dance about the evolution gi matangda aduguma mayam am puthoktana angang singsida kamai tawdana living organisms jingje plant or animal jingji art sida kamai tawdana evolve tawrei koina ngasi uriba animal jingje kamai tawdana horokibno gumba haibugum gi idea jingju phajana ulle one level gi su lei aduga state level gi su adum lei jai ko masi koina adum sai sai gi oina adum pangthoe adu masi gi di school jingsi gi oina moi masana pamaga pangthokpa oirongani na khali ko siju akoi gi site gi puning yam thoga sai haita Muslim Furup Singh Amatangairaba Kumayama Oiriba Idul Johan Lakpada Manipur Muslim Welfare Organization na Muslim Manning Saliba Singda Ipapawzil Pirkli Organization Asina Thadorapa Sirla Manamaka Tarduna Numit Asida Lam Namasigil Amatana Ban Blocket Tawidana Apil Torpakalunena Port Segi Mamal Hengat Tanaba Lalunba Singh the Kangalakli Amaramda Idul Johan Lakpada Manipur State Council CPI Amadi Varatiya Janata Party Minority Morsa Manipur Pradesh Nasu Yapapawzil Pirkli MLA Local Area Development Fund Gimakada Kurai Assembly Constituency the Satharamba Tabak Thorum Singh Assembly Constituency Asik MLA na Queen Saturday Yangsen Kre Fanasigi Makada Sel Lokto Karaga Ningtin Sembi Ramdaba Tengnabada MLA El Susindro Elias Yaimana Piana Fongdo Kre Kongsera Sigi Saragamo in Assembly Constituency Asiki Manung Sanalaiba Top Konama Kongda SAC Makada Sariba Residential School gi phibam yengsen ki El Susindro na fongdo ki bada school asigi building saba loraba matung quarter sagani haiduna yamlaba senpham lokthokraga saramdre phangnungi crematorium so sel lokthokraga sadan leramle pangai hautal leba community hall gi so fencing taunabagi damakta yamlaba senpham lokthokraga wa khara yungduna leramle haina penaba fongdo ki mangna fongdo ki bada anoba lenga ki mamangda assembly constituency asigi oina miamda PDS ki seng suna phangalamdaba thaudokta chenaba mioi ani fare miam gi sakthung matpagi damakta makha tana wahang pahong satanaba gi dam mioi ani asi hauzik police custody da laire haiki loinana assembly constituency asigi sakwa thorang gi damakta anoba lenga asina paikalakba thabak thorum singda miamna cooperation PB haina su mahangna fongdoki akoi paisa lawthokraga thabak sudaba singse masigi mathata akoi FIR ma akoi tawrani aduga makha taba akoi gi lakadriba Local Area Development Fund jisina anova project sing doina koina muthadaraga anova sing kana 7.5 lakhs lothokra koi yengu matam ja 7.5 lakhs ya masigi fencing gi mami muta de wana kharaga lerame development gi kendra gi nena praja miyam sing thadarak pada koi swai de loisalamba ade pocket ta changi ba sing masi loi thido kanda akoi moi dandi pina se koi akan ba miyeng ama koi changani mangi ba cheng sing amasung madumba miyoi sing se koi dandi bigani haina akoi haise ge do hojimak akoina dandi mak haibadi yadre hojimak ti moi mi ahum ni ama de laibak thibadi laigidre adubu laiba ama lehoriba moi ani se masidi akoi hoji pharaga moi ani si akoi trial tawnabi dang to koi jail da custody da laigre hoji hoji Hauke ba income jalising ni taramari da Manipur Police Modernization ga mari lenana Department of Digital Radio set repeater sing
Labour Matanga Tokiba Watok Tijinabagi Sem Kiba, Inquiry Committee final report ngasi Pikalakli Haina, Chief Minister Secretary Tadorapa, Sierra Kanglakli. However, July Tarada, Edison DGP Anan Prakasna, Siaminamadi, IGP Administration Dr. S. Ibosa Amasung, Transport Department Director C. Arthur W. Members in within the same Kiba Inquiry Committee Asina, Pikala Report C. Lamai Kuntrani Pali Amasung, Annex Humpumato Yauri Hainasu, Cherosina, Makatan Fondokli. How's Matanga side, break up the Lozage, Manipur de Maling Tonga Tonga Epau, Singalon and Ekoi, break the Yam 200K, Impact News Pro, Ming Tad Review. Breaking Matunda, Taran Oxeri, Hosima Hataba Pauda, Nalingi Matamdagi, Assam, the Infal Tampa Yona, Chananaba Quaidagi Maru, Lambi Oramba, Tongzai Marilbo, Nahunana, Semgotan Manipur Gimiamda, Kusinaragani. All Kasaro Hainasu, Kangnaba, Tongzai Maril Lambia Sigi, Bishnupurdagi, Rengpang, Fauba, Handakta, Idris Guild, Manipurgi member Masung PWD, Manipurgi Apumatim Amana, Mai Pakna, Yang Silure. Concert Asigi, Akanaba Reportama. Editors Guild Manipur Amadi PWD ki Chief Engineer CH Tiken Luchingba Tim Amana How Kibo August Kitang Kunmapanda Yangsin Kongchet Ama Tongjai Maril Fauraga Rengpang Tupul Imphal Zirbam Lambidagi Imphal Tamna Thoraki Lupa Kotikia Changna Asian Development Bank ADB Amadi Northeast Council NEC gi Apun Basentang Makada Semga Libalambia Sina Imphal Zirbam Lambidagi Kilometer Kuntra Tensin Handuna Hen Kudong Chaba Piragani Hiramasigi Matangda PWD ki Chief Engineer na Impact News ta Fungdorpada Lambi Sigi Ayam Basaruk Sing English ngani Tarama Pangi Mars Faubagi Manungda Sembalo Sinaba Pandam Tamli Masigi Matakta Lambi Sida Sagadari Batongi Oinadi Tamliba Pandam Masidagi Jahi Amaga Makai Hena Chankigani Hairi Tongjai Marin si Aikogi Bisenpur Bazari Hora Rengpang Yoguni Ana Marfung Open Sangani Haramani Kogi Geometric Sedica Semdok Semin Torota kilometer 91.5 Masangani Masida Thong ani yawe laima takta maga irang sida maga asomgi de koi foundation loire mathaki du pangkat laga by December or January side loine phone Mahak na makha tarduna nongchingi phibam na phatraba amadi senthang pitharak pada thintha bathoklabadi thamliba pandam asidagi sangdork basu yai adubu hojiki oinadi lambi asi semnanaba leiba kothokpagi thabagasi yamlabada thani phawgi manungda loisenba ngamlagani hainasu mahangna phongdokhi Ado aikoi hauji kilometer 130 eni sigi oina ADB gi kundi almost kakpolo hore le 130 ji mafum macet adum ubire mafum khara si toro kilometer ani makai ahum walam ngani aduga maton si yaurani aduga patama chandagiti maharan satpada samu gamai tongji marin da litka dori no ni am kuba manipur gi fast lifeline waramba aidi sing fakta ni matama ancient manipur da mapan ga samnaram bi lambi se khong lambi oina si phawbodo ai reality do another say 2 months ta almost loire maton yaurani Asian Development Bank ki Makhada Ahan Bagi Oina Bishnupur dagi kilometer kun sang balambi gi saruk mathang chahi English ngani tarani pan gi Mars Faubagi Manungda Loisina Mohonari Haina PWD gi SEY Kumar na Hairi Lambi ki saruk harada hauji koilas thaba haure amadi lambi asida leiba uku singsu cha da kuntra gi mathakta semjin baloire Hairi Part of the Tongji Marine had a kilometer kunni. Bishnupur Dagina, Kajazandik Paugi village 20 kilometers ADB project. 20 kilometers is the Loina Kakpalware and almost base layer about the Ayambaloisale. Almost Kalvatsu 60% Gumaloisale, 40% Gumawatli. Black topping is layer nini. DBM dense bituminous macadam habama, bituminous concrete habama. DBM gi around 50% the actual remaining 50% ji mamang say the plot loy gadoni intermittent on numit nini humni rek hang de mu chuba ama ek chu tawna we just couldn't work hai tar mamang gi chahi gi almost from February dagina koi adum suba thaukseng am gidre that's why the whole schedule je in there hai tar we targeted this December koi lambi se loine na param mani the unfortunately this section je koi March form da koi loirani Chahi Tare Kuntakpagi Matamda Tongjai Maril Natraga All Kasa Road Hairaga Khangna Balambi Sida Manipuri Lan Mitengol Singna Assam Romdagi Imphal Tamna Laktuna Barmis Singi Matak Talandaduna Ning Tamba Manipurama Porpangam Kiba Yamna Muru Balambi Moivana Hairiba Project Asida Achawamiang Tamli British political agent Mr. Grim Woodpu Manipuri Lan Missing Hat Kiba Amadi British Kilaifam Singda Landarak Padagi Grimwood Kiloina Bena Nantok to Chen Kiba Lambini Lambi isi hau kiba puwari gi thokdok singa sago nabata natana Manipur miyam na pamnariba additional lifeline amasu oibangam lagani Tongjai Maril dagi camera person nangmerapam bisorjit kalona na paudam jariba editor in chief Yumnam Rupachandra Impact News
Bishnupur district manunda laiba Wangu Higher Secondary School da matam kayagi mamangdagi awat oza thabiro haiduna makhal makhake ge khongjang sangsin grabaso ngasi fawba Manipur authority na awat oza thabiraktabadagi ngasi school asigi ket solon sinduna Mahiru singna numit nini class boy ko chataba hawkre Mahiru singa sina class boy ko gi khongjang sangsinringi mangwenana wakani fam amasu school asigi mamangda chathaki Higher Secondary asida oza masingi mahiroi masinga Sanadre Matau Karan Science Amadang Arsta Waza Sudan Larik Takpi the Gudribino Hainesu Mahiroi Amana Pen of Fongdorakli Government na School Aswida Mieng Sangbidrabadi Hen Akan Bakongjang Oina Mainaba Departmenta Larik Sing Kusinarakani Suhaiki Lamyan me hizam irabot ning sing thorom handak sahi gi oina September amadagi kuntra fawba tongan ba thorom kaya galunena thabum masupna pangturgani haina Socialist Student Union of Manipur amadi Patriotic Writers Forum Manipur tongan na cherulamada phongdurakle Laren Kabi Dramatic Union gi sayang kai surapa gi Golden Jubilee thorom gi mangwena puthokpa anaba play thonglian gi aroi bamikup ngase release tawkre Larin Kabi the Laiba Unionasi ge holda pangthok gi drama release tawbagi thoram asida athoba mithlen unesar yakiba Sengmai Sen constituency gi MLA Haikam Dingo na haikibada Aren Kalsan Manipur Malemda masak takpada soba thaudang lauri adubu lamdamasi gi ariba art form kayadi haurak liba mirolna ikang khangdabagumna tawre masina maram oirega lamdamasi gi haukraba puari kaungnabagi maram oire Masi afaba khuda mamanate maramasina ahal laman singna haurak liba naha singda puari gi wari singbul amasung art form sing ningsing han mamatau tai madugi mathakta lila amadi drama oina sanaduna khangannaba honagadabani suhaiki koi puari sing asi yokhat ki hai targadi koi lairiba koi ahloiba ipai posing angang singda masi wari sing asi fajana tobiba loinana drama singda degi koi kumai harau ni khangde degi ni function ni khangde drama oina puthokna angang singsibu koi wakhal la chhol la kanda koi gisu koi gi na ma koi gi puari ma morang kangleron gi wari ma natraga koi thunga wari na chingba mayam ma lereng hi haibasi ma masi kaw khidana ba Manipur iतिहास na lei mo khai le hona ba koi masi hona ba ma am tangai fadaba tangja adu yore Photography study amasung Photoshop ki maramda sayol taruk subna sathagadaba skill development program ama MSME Development Institute Imphal Manipur Amateur Photo Club ka question naduna Tagil Fat Industrial Estate Imphal Laiba MSME Development Institute ta ngasidagi hawdokre hawdobage tharamadi Manipur Industries Development Council ki Chairman P Loken Singh Manipur MS Photo Club ki advisors oriba Imphal Free Press ki editor Pradeep Panjaubam Amadi MSME Development Institute Imphal gi Assistant Director GADSK Dattana Mathang Sitna CBS Guest Owner Singam President Minister Yaki Malingi mafam kaya da pangthonabagum ngasi social awareness service organization saswana sendana International Overdose Awareness Day ge thoram Manipur Press Club ta pangthokre Lions Club of Imphal Laimarulgi Taramatoi Suba Shat Night Celebration ngasi Hotel Nimala da pangthokre Lions Club of Imphal Laimarul International Association of Lions Club District 322 Digi President amasung members singna sendana thoramadu pangthokibani thoramadu da Kaksing constituency gi MLA Lion Y Surusandra District 322 Degi Past District Governor Lion Habu Manikuma Singh Lion T Satapriya Lions Club of Imphal Laimarugi President It's Fazabi Masung Lions Club ki member kayana Satviyaki Hauzik ngasinoma gi sanabagi pauda Taranthi suba Manipur State Lecta Sarukya Godoriba Anauba Imagi Mangal Khabam Lamkhai Football Club ki Sanaroi Singda uniform amasung kit sing kudol tamkre ngasi hangang sing da leiba ibudau marzingi guest house da pangthoki ba asuma thorom aduda football club asigi president Khoirom Loya Lakpa amasung general secretary Y Lansandraga loinana club asigi masak nairaba mi kayana state league asida saryagadar club asigi captain S Thomas amasung Sanaroi kunmari aduda makoina sijinagadaba uniform amasung kit sing adu kudol tamkibani Manipur ki maming lairaba football club asina mari suba Manipur State Lecta gi saruk yaba hawraki
football club asina lisini tara mangada champion oikibaga loinana anirak hanna Manipur State League runners up taki club asigi oiban nungi say anaba kaya lerabasu sanaroi amadi team official singna thawai haksang yauna lakadoriba Taranthoi Suba State League asigi champion oiba ngamnanaba honaminasi haiba wafamsi club asigi president Khorom loyalakpa nangasigi thoromaduda fongduki hadaki club ki player boiba players ni amsong awang ba kata thajaba thamani club ki official sing akhoi official sing aduga club ki mutak kathulaga akhoi fans na akhoi players ni club ki players ni thamiba thajaba sing adu mahan gumsi hadar club na state ki suksoi soidana champion oinenaba maduma target thamchi hai Northeast Zone Sub Junior Boys NFC Football Tournament Meghalaya Mai Pakre ngasi Komalampak Artificial Turf Ground da sanakiba Group B League match amada Meghalaya ge sanaroi Fairly Star na match asigi yankha manga humdra manga masu match asigi ahapa matam maftrantwi suba minute sing da panjal mari Sangit Janai masung Benjamin Deng do anina match ke humanga humpunipan humudra nipan marifumanga masung match asigi ahen matam maftra humdui suba minute sing da panjal ahum aduga I nongklo torilang nanyang amasung G Neleon na match ke humpumari humudra taruk amasung maftra suba minute sing da panjal amam sanduna Tripurabu yam laksana panjal tarahumdui sinoda mighty PK All India Football Federation imiyang makada All Manipur Football Association amfana sidun satariba football tournament sida India ke North State singda ke lakpa team taruna sar yare hayeng sanagada football tournament sigi group A league match amada Mizoram amasung Assam nongtilpung ani gamin difumga taba matamda lamba taunaragani Suba Kangjam Karnajit Singh Memorial Second Division Football League Tournament IWFC Kumbong Amadi Siko Lorem Leka Yoni Mai Pakre Ngasi Loitang Kuno da Laiba Spinning Mill Sanabung Sanakiba Football League Tournament Asigi Taruk Suba League Match Aduda UPC Pisumgi Sandaroi Sanjoina Masa Matanda Match Asigi Kunmati Suba Minita Chanjakiba Panjal Aduna IWFC Kumbong na UPC Pisum Panjal Amasinoda Maitiba PK Satriba Pool League Tournament asigi Tarisabal Lectana Siko Lorem Lekai Sanaroi Zasobantamadi Zinendra Anina match asigi Mariam Sung Humpunite Subamine Singda Panjal Amam Sanduna Pamyal Pasoi Part 4 Panjal Anisinoda Mighty PK Football League Tournament asida Infala West Kimanung Sanalaiba Tim Tarin Sar Yari September Thagi Tang Anida Football Tournament asigi Makata League match ani Sanagani Under 19 football tournament champion oiba ngamla kraba Manipur ke under 19 girls football team ngasi IJ South na opagi tharama mapang thokre tharamadu Mantri Pukrida laiba IJ South ki complex ta pang thokibani panbayabadi Indian yumo oiduna pang thokadoriba under summit ni World Cup football tournament ka marilenana India pumada football gi inot ama pinabagi pandam da football masana pamjaba haithoi singthoi ba naha oriba sandori sing khang nabagi pandam da urza football tournament si pang thokibani India pumagi one state singda State ke thak under 19 ge nupi amasong nupa ge football tournament pangthok na team amamam khalngat laba matungda zonal level gi thak ta North East ki state nipan makna sar yaduna amuhana sandraba matungda madugi champion aduna national level ki thak ta amuhana New Delhi da laiba Dr. Ambedkar Stadium da sanaki bada Manipur ge under 19 ge nupi masasing ni team na champion oibangam nakibane Boxer Laisaram Devendra Masung footballer Oinam Bembe Manina Lemzaningai Oraba Arjun Award Fanglapada Manipur Olympic Association na Thagatpa Nungaiba Fongdorakli
Arunachal Pradesh ki Itanagarda pangthokhiba National Sports Day da Manipur Sports Climbing Association MFCA gi Vice President Dr. Kangabam Romeo Maitai da Arunachal Pradesh government na Meritorious Incentive Case Award pirakle. Award asi North East ki oina sana khonabagi lamde hena saukhatpa awan mama puraknaba honabagi damakta pirakpani Manipur gi oina award asi phangba Dr. Kangabam Romeo Maitai na ahanbani hairi loinana award asi phanglakpada Manipur Sports Climbing Association MFCA na thagatpa nungaiba phongdorakli. Gopal Dev Kangkut Team B High School Sahi Yang Mangada Humbu Fawad Mangalaiba Muse Singi Oiba Anisuba Sri Gopal Dev League Kam Knockout Kang Tournament ki Final Sankre Ngasi Satar Liba Kang Tournament Sigi Anisuba Semi Final the Gopal Dev Kangkut Team B High School na IWK ki Usekon Kangkut po Panjal Kun Taran Thoi Yamalaksha na Maitiba Piram Laga Satriba Kang Tournament Sigi Final Samungam Kibani Sri Gopal Dev Kangkut Sindana Task Tariata ki Sanaba Haukiba Kang Tournament Sida Tongan ba Kangkut Tarunda Sar Yari Satar Liba Kang Tournament Sigi Sanagada ba Final Match ki Matam Lep 3 Hauzi arobada moraba pamuna pizari Anti-corruption cell Manipur tongan department official taruk suspend taukre official amagi na mahaki retirement benefits sing kaktakre Maralay taba nupa ama bu rape ki maral siro ba masala de benupi ama court na lupa lakam bi fine tian kre Amasong government job khakta na thabak nate masa na masabu thabak pijaba ki hainabi thambana state asi mang tana chatpangam gani haina Chief Minister Nong Thoma Bidena Fongdokre